अहानबदा मरोइब पाउ युमदा चंगलक्ट्रिबा सेरोगी मियोइसिंग अथुबदा इसागी हौरकफमदा हंजिनबिरकलो हाइना सुगनु एससी एमएलए के रंजितना अपील तौरकले चिंगमी तम्मी चारौ मौरौनदुना अपुनबगी सक्तम काइहंदना हेना नुंगसी चानबा मणिपुर अमा ओइहनबा होटनामिनसी हाइना एमएलए एल रामेश्वरन हाइक्रे अमदी Manipuri Short Story Society India के 32 सूबा एनुअल कॉन्फ्रेंस अमदी Manipuri Short Story Festival लिसिंगनी कुनमंगा अगरतलादा पांगथोक्रे खुरमजरी ISTV की मणिपुरी पाउ मित्यंग ताबरीब सिंगबु तरामनोकचरी पाउ संदोंगना पिजरी लांजेनरुबा सेरोगी मियाम कुमजा लिसिंगनी कुलहुमदोगी सेप्टेम्बर थादगी अहानबोइना रीसेटलमेंट तौदुना तपना सेरोगी मियाम मयुम मयुमदा हलक्तुना ngasi फाउबा सेरोगदा पामदबा थौदोक अमता थोक्तना यामना इंगना तपना लेबा हौनख्रबा मतुंग थासिगी कुनमरी दा इम्फाल ईस्ट की तोंगान तोंगानबा मफम सिंगदगी मसागी मयुमदा हलखिबा अदु सेरोगदा इंगतप्पा लेबदगिनी युमदा चंगलक्ट्रिबा सेरोगी मियोइसिंग अथुबदा इसागी हौरकफमदा हंजिनबिरकलो हाइना सुगनु एससी के एमएलए के रंजितना अपील तौरकले इरमसिग मरी लेना ngasi सेरोदा पांगथोकपा पाउमिसिंग उनबा अमदा एमएलए रंजितना मणिपुर मियामना सेरोवसी इनौनौना रीसेटलमेंट तौबा ओइना उबसी लाली सेरोगदा हौजिक स्टेट फोर्स अमदी सेंट्रल फोर्स सिंगना अकनबा ngaksenbadagi पामदबा थौदोक अमता थोक्ट्रिबा सिगी येंगलगा मियामनसु मखाताना मिपाइबा तौबिगनु मरोइना हौजिक खुल असिदगी मियोय खरा अतोपा मफमदा आईडीपी ओइना लेरिबासी अथुबा मतमदा खुंदा ओइना हनबिरकलो इपाई पुना थमलंबा एखोइगी लम अमदी ngamkhai सिंग पुन्ना ngakminasi हाइखे एमएलए रंजित मखातारादुना स्टेट असिदा हाना लेरंबा पॉपुलर गवर्नमेंट अमदी हौजिक लेरिबा पीआर गी लेंगाक असिना आईडीपी सिंगी पीफम थोकपा सेल सिंग मतम चाना पिथोक्तबा से यामना लाइबक थीबने आईडीपी सिंगना मसागे हानगी मयुमदा हंजिंदुना खुंदा लेताबा मतमदा मखोइगी लैननबा युम सेटना चानबा फिरोल अमदी नोमगे सेंथोक लंबी लेबा से यामना मथौ ताई अदुबो हाइरिबा थबक सिंग असिगी मतंगदा लेंगाकना पाइखतलिबा थबक सिंग असिदी पेनिंगाई ओइद्री मरम असिना लांजनरबा मियामना थेंगनरिबा अवाबा सिंग असि कोखननबा लेंगाक नमतम चाना थबक तौबासी मथौताई मरुइना आईडीपी सिंगी युम सानबा अमदी नौना सेटलमेंट तौबगे पीगनी हाइना लाउथोखिबा सेनफम सिंगी वाटहौरिबा सेनफम सिंग अथुबा मतमदा थादोकपियु हाइखे कोई सरौ सुगनुगी ओइनदी करिमता खोइ चिननिङाइ लेत्रे सरौ कक्सिंग डिस्ट्रिक्ट साइड है तारे चांदेन सोमदा कोई चिंगहोंग चिंगया सिदा असम राइफल न फजना मदुगी प्रोटेक्शन पीखरे अदुगी मरक्ता मथंग द बीएसएफ एसपी कक्सिंग की मखादा एसडीपीओ सुगनुगी मागी सुपरविजन मखादा कोई एमआर आईआरबी कमांडो लेरिबा बीएसएफ सिक्योरिटी सिंगसिगा फुल्ली कोऑपरेशन पिनरगा कोई क्लब तौरे हरगा तोंगान तोंगान मफम सिंगी कोई याम स्ट्रेटेजिक ओइ मफम सिंगी तो पोस्ट हांगगा प्रजा सिंगसे फजन प्रोटेक्शन पीदना हानगी लाइफ हाइबा तारे अदा हलक्तना लेरे सेरो सुगनुगी हुजी हुजी युमदा हलक्तदना तै थौबाल डिस्ट्रिक्ट ता बिसेनपुरदा इम्फाल वेस्ट लेबिरिबा इरैचा सिंह इमाइबेल सिंह हलमन सिंह मरु मपांग सिंह चाइनाव सिंह हलो कोई मयाम लोइना लेरे पुना थनबा इरमदम से कोई मयाम कंद्रगदी कनाना कनगनी करी मत्र चिंगदब लेबिगनु इंगना चिंग लेरंबा मणिपुर दो अदु अमु हन लेननबो होनबदो कोई पुलप थमोय सेंगना लेमिनसे नैना अपील सिमतंग तौनिंग कैराव केंद्र के एमएलए लोरेंबम रामेश्वर मिटैना कैराव असेंबली कॉन्स्टिट्युएंसी के मनुंगदा लैबा मरिंग तांखोल चिरु अमदी कबुईगी ट्राइबल खुल तरा तरेता चतुना क्रिसमस की याइफा पाउजेल पीदुना खुदोल तमख्रे एमएलए एल रामेश्वर कैराव केंद्र की तोंगान तोंगानबा खुलसिंगदा चतुना क्रिसमस कुमाई गा मरी लेना सेलगी मतेंग याउना अंगम मतेंग सिंग खुदसिनाखे क्रिसमस कुमाई अमदी अनौबा चाही लिसिंगनी कुंतरुक लाखपगी हराउ तरामना ओकपगी कैराव केंद्र के फुनाल मरिंगदा पांगथोखिबा थौरम अमदा एमएलए रामेश्वर अमदी खुलगी मियोय सिंग पुना फुनाल मरिंग खुलदगी हौजिक मणिपुर की मसक नाइरबा सैसकपा अमा ओइरक्लिबा को हेंसम मरिंगी चिंगी लैसान हेंदेको तमगी लैसासु वातेको हाइबा इसैगी तांथादा पुन्ना जगोई इसै सकमिनखी एमएलए रामेश्वर क्रिसमस कुमाई लिसिंगनी कुनमंगाना लाकपा अमदी लाकदौरिबा अनौब चाही लिसिंगनी कुनतरुकना लाकपदा मणिपुरदा तंगदु लैताबा शांति अमदी चौखटपा मणिपुर अमा पुरकपा ओइरसनु प्रभु जीससना थौजालगी इरिक पिनबिरंबा ओइरसनु मणिपुरदा चाही लिसिंग कयागी ममांगदगी नुंगसी चानना चरा
चारौ मौरौनदुना खुंदामिनरक्लिबा जाति फुरुपसिंगी मरक्ता अमुका हेना नुंगसी चानबा पुरक्तुना इंगतप्पा सनालेबाक मणिपुर अमा पुरक्पा ओइरसनु मैहौरोलदगी हौना नुंगसी चानना खुंदामिनरक्लिबा जाति फुरुप कयागी अपुनबगी सक्तम असि खक काइनबा यारोय अइखोय मसेलगी मरक्ता लैरिबा नुंगसिनबगी अपुनबा सक्तम असि कनानसु थुगाइबा खक ngamloi मालेम याकनबा साफु अमदी मणिपुर थुगाइबा पांबा कनागुंबा खरगे खुजिल थौरांग अमदी इंसिनदुना चिंगमी तमीगी अपुनबा सक्तम असिबु थुगाइनबा होनरक्लबसु अइखोय पुन्ना थेंगनमिनसे अइखोय मसेलगी मरक्ता लैरिबा यूनिटी थुगाइनबा हु कामसिलकपा खुदिंगदगी ngaktokminase चिंगमी तमी चाउरौ मौरौनदुना अपुनबगी सक्तम काइहंदना हेना नुंगसी चानबा मणिपुर अमा ओइहनबा होनमिनसे फुनाल मरिंग खुल असे मणिपुर की ट्राइबल खुल सिंगी मनुंगदा मसक नाइबा खुल अमदी टूरिस्ट स्पॉट अमा ओइरक्ली हाइरदुना फुनाल मरिंग खुल गे यूथ अमदी अहल खुंजा सिंग असे हानदगी हौना यूनिटी यामना लैबा खुल अमने फुनाल मरिंग विलेज ऑथोरिटी ग पुन्ना खुत्समनरगा खुल असेगे अवार्ड अपा कया मखाताना सेमगत सागत खिगने खुल असेगे कम्युनिटी हॉल असेगे फ्लोरिंग अमदी नाकल गी वाल खाजिन बगी थबक मथंग मथंग पाइखलगने हॉल मनुंगदा इंडोर गेम क्या सानबा यानबा होनगने कैराव केंद्रदा लैरिबा ट्राइबल विलेज पुमनमक अवार्ड अपा डेवलपमेंट कया खुलगी यूथ अमदी अहल लमन ऑथोरिटी ग तानरगा लेपतना पाइखत खिगने हाइखे मणिपुर मसक जगह हुए नासिंग पाम लंबोसिंग फम हुए आई जगह से पुलिस ऑथोरिटी में आदर करता सिंह वाले लेवल में हम फजन हो से न बोल जगह को सुना आई हम जगह अभी मतलब से मणिपुर की विलेज में आदमी के विद्यालय मणिपुर हुए गए मरण के कारण थाना मणिपुर युवा विलेज ऑथोरिटी में अन्य यूथ सिंह में भी नाम से काम में यूनिटी हो बदला तुम मिले मुझे अच्छा लगा था मसा मसूदी कोई थोड़ा सा नबा आओ थल ले मैं आगे ले भागा अरे ऐसे इसने नो मसूद ना पुनः तो ये है इसी कुल विलेज से मणिपुर मनुना मणिपुर के भीतर से हुए करें मणिपुरी शॉर्ट स्टोरी सोसाइटी इंडिया की कुंट्रानिथोय सुबा एनुअल कॉन्फ्रेंस अमदी मणिपुरी शॉर्ट स्टोरी फेस्टिवल लिसिंगनी कुनमंगा पांगथोक्रे शहीद भगत सिंह यूथ हॉस्टल गोरखा बस्ती अगरतला त्रिपुरादा नुबिदुबनी चोपना चथागदौरिबा एनुअल कॉन्फ्रेंस अमदी मणिपुरी शॉर्ट स्टोरी फेस्टिवल लिसिंगनी कुनमंगा की थौरमदा फॉर्मर मिनिस्टर त्रिपुरा यलाम बिरजीत मणिपुरी शॉर्ट स्टोरी सोसाइटी इंडिया की प्रेसिडेंट लाइसोम गुलाब रिटायर्ड असिस्टेंट डायरेक्टर हाउबम चित्रा मणिपुरी साहित्य परिषद त्रिपुरा की प्रेसिडेंट बिरमंगल सिंह अमदी मणिपुरी लैंग्वेज एडवाइजरी बोर्ड अंडर साहित्य अकादमी न्यू दिल्ली खोइसनाम बिरोलासु सरुक्याके थौरंगी मखा चौथरपोइना शिवसागर की खोंथांग अमदी मलयालम की वारी चरुंग कौबा लाइरिक सिंह फोंकी राजकुमार सितलजित मेमोरियल लाइफ टाइम अचीवमेंट अवार्ड लिसिंगनी कुनमंगा की मना हाउरोंगबम अमरेंद्र हाउ अमर बोंतरापुर कसार दखुत सिनखे एलांगबम दिनमनी मेमोरियल लाइफ टाइम अचीवमेंट अवार्ड लिसिंगनी कुनमंगाना हाउबम प्रियो कुमार सिंह कांगबम लेकाई इम्फाल मणिपुरी दा खुत सिनखे मोइरांगथेम ओंगबी थियाम निंगोल मधुमती मेमोरियल अवार्ड लिसिंगनी कुनमंगाना मोइरांगथेम सोबिता सिंहागे पिरांगदुना चैहवी अइबु हाइबा लाइरिकता खनगतुना मनापिखी लाइरिकेंगबम बिडी सिंह निंग सिंह मना लिसिंगनी कुनमंगाना पंगसा ताबम कोमलाकांतगे चुमथांग मकुंग कौबा लाइरिकता मनापिखी नारोइबम धनंजय सिंह निंग सिंह मना लिसिंगनी कुनमंगा थोक्सुम अंजुनागे पोक्ट्रबसु इमानी नंगदी हाइबा लाइरिकता मनापिखी मैस्नाम बोकुल सिंह निंगसिंग मना लिसिंग अनि कुन मंगाना एनजी मालेमगानबिना इबा इहुल कौबा लाइरिकता मनापिखी अमदी कुरंगना यिनी निंगसिंग मना लिसिंग अनि कुन मंगागी मना हाउबम सैतबती इम्फाल मणिपुरदा मथंग मनाव नाइना अवार्ड तरेट खुदसिनखी लोइनना अवार्ड सिंह अदुदा साइटेशन सोल अमदी केस प्राइज सिंह यावरी सोसाइटी सिना मैटैना चोइना खुंदारिबा नॉर्थ ईस्ट के मफम सिंहदा लेरिबा इरैचा सिंहबु वारी मचा इबगी लमदा खरत ओइरबसु इथिल फाउहंदुना इबगी लमदा पुरकपा हाइबसिना मरु ओइबा पांदम थंबगा लोइनना अमतो ओइना अपुनबगी सक्तम अदुसु सागतपनि हाइना मणिपुरी शॉर्ट स्टोरी सोसाइटी इंडिया के प्रेसिडेंट लाइसोम गुलाबना फोंदोखी अच्छे कोई फैमिली है मत ने ना मैं ना लोग भी कोई छोटी सोसाइटी फैमिली है ना सिंगल ना तो लिदा अदोम जो ना कोई चत्त ना फनी बोले माने ना सीसु 25 दिसंबर लाग रहे
ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪ ꯌꯥꯎꯍꯧꯗ꯭ꯔꯒꯗꯤ ꯀꯥꯏꯗ ꯄꯥꯡꯊꯣꯛꯇꯣꯔꯤ ꯀꯩꯗꯧꯗꯣꯔꯤ ꯍꯥꯏꯕꯒꯤꯁꯤ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯁꯤꯒꯤ ꯏꯍꯧ ꯑꯃꯈꯛ ꯁꯥꯒꯠꯄ ꯉꯝꯖꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯂꯧꯖꯩ Naga Mapal Paunam Lekai Lainingthau Ising Chaibagi Mayoknaba Naga Turel Mapalda Impulse Smart City Project ki makhada multi-level parking saba yaroi haiduna wakat mifam famkre Lainingthau Ising Chaiba Harauba amasung semgat sagatpa Thogal Committee Naga Mapal Paunam Lekai Singlup Naga Mapal Paunam Lekai Merapai Biluf Ngari Gali Sobkam Residential Development Apun Baluf Naga Mapal Youth Development Organization NYDO na sinduna famkiba wakat mifam aduda sarukya kiba singi Mahut Sinduna NYDO gi Vice President Okram Romena Hauzik Nauna Sagadawriba parking asi lekai niyade hairiba mafam asida Lainingthau Ising Chaibagi Haraubagi Lailam Thokfam Oiduna Lakli hairiba mafam asida lekai gi Saroi Khangfam mafam oibakak natana lekai gi thabak thauram kaya pangthokfam oiduna lakli bani hairiba mafam asi ayuk khudingi tongan ba mafamdagi pukhalakpa ensang na pesing Thafam amadi Gaithel fambe singna pot tikhaunaba maru oiba mafam oiribani hairiba mafam asida parking sajin khrabadi lekai ki thabak thoram kayada ayetpa oibakak natana mioi kayage senmetlon sokan gani lengakna hanadagi parking gi damak lausinduna thamkhraba mafam hojiksu sizinadana leriba si oina sizinabiu haina mari leinaba authority da haijakre karigumba namfuda sajilak labadi achoba iho lakani haike 1980 की मतमदगी हौना मसे यारमार्क तौदना कोई पार्किंग की मफम से लेरगा लेरबनी मसिगी वेस्टर्न साइड हुजिना सेकेंड हैंड योलिबा मफम तुरियन बु कुपसलगा लेरिबा मफम सिदा मसिगुंबा पार्किंग मफम से सिनदना लंबी चनरिबा लंबी सिदा पार्किंग ओइसनगनी स्ट्रक्चर अमा सेंगलकनी हाइमन तौरिबसे मसी यामना अरानबा पोट अमनी ngasi bokta sarkarna paikhalaiba singse thengkhang paikhalaiba singse aikhoge yanaraga tawgiba singse amafo paikhalaktabida kari kumbamta tana biramdana sigumba lambi mayai da parking ama sengatkani hana tawribase achauba aranba mani miki lamda sanadre na siraba potase hojikta khoidam imphal dam la akanda smart city ki mingda mafam sida amuk sajalakpaise yamna tawroi tawba potamani Puya samagum puhena tasin khomzilaga ngasigi mirol na paba ngamnaba ithokpa puya sacred scriptures among ase uripok ningthau khongjam lekai dalaiba lekidraba Padma Shri Pandit Khel Chandra Singh gi yumda phongkhre lairik phongbagi thoram aduda ningthemcha sanayaima RK Meken amasung kalamnis laistram memo singna athoiba mithunglen amasung thoram mapu sing oina sarukya khe Thoram aduda puya singgi custodian ningthau khongjam Devendra Singh kangjam bidhu amasung Sarukya ke custodian Oriba Ningthau Khongjam Devendra Singh Kangjam Bidhu amasung Rajkumari Neta Sanana Sinduna Pangthokpa Thoramda Ningthemsa Sanayaimana Haikibada Puyasi Lamdamasigi Oinadi Lausingi Pukaini Ariba Lolda Irambadagi Ngasigi Mirolna Pabaya Balolda Ithoklaga Puthokpa Sina Ariba Lairik Ama Taaduna Mangki Gadra Mi Painaba Lairamba Adu Hingat Hanba Ngamhalagane Lairigasi Maruina Nahamadi Ojawi Ribasingna Paraga Lairikasida Ipaipu Singh Aduna Kari irami haiba nainabiu puyada apikpadagi hauraga achauba fauba iramdaba amata yaudi haiba ahallamanasu takpibalai puyagi lairik asina aikhoida laiba asonba sing semdok minabada mateng oiba ngamgani haike puya samkun yaura no bunda supane ma puto paise amari honar podagi choma hiyan amane lairik si phong ra matung ledi masi matung tar podadi misam yama maroina nahasing Nahasing college, university, higher secondary school, Oza Orivasi, Mahiro Orivasi na, Apui Puyage, Langayasi, Larikasi Pa, Karikasi, Ilambagi, Epahipusing, Adu Kok, Adu Kayana, Wamambagi, Hivasi, Nainava Adumba, Hovi Tagamsu, and say, I will talk with him. Ninton Lon, Yumsa, very horror, Zoopia, astronomy, one day, Ilambale, Meow. Like masi booking language masi semaina thokdana sum adi like when sum like regadi ekoi phai ma miyamba intellectual ekoi knowledge booking losing booking language tungi chalo siro singa khangdana dum mang khara khoi ani have say manama say matam nam say booking jam wow story
Laibaki wina thona amasung lausing laiba angang singbu pukning thogatpagi thoram Veer Bal Diwas Manipur dasu Social Welfare Department sinduna pangthokre lamdamasigi angang singi talent na uthok na bahotna si haina Social Welfare Department ke Secretary kam Commissioner Robert Singh Khedrimem na haikre Directorate of Social Welfare Complex ta pangthokpa thoram da Social Welfare Department ke Secretary kam Commissioner Robert Singh Khedrimem amasung Director Social Welfare Department ana arambamna athoiba mithunglen sing oike Thoram aduda department ke official sing child care institutions singe angang sing su sarukya ke Thoramga mari lenana Social Welfare Department ke Secretary kam Commissioner Robert Singh Khedrimem na haikibada leibaga sigi Prime Minister na lisingani kunithoi dagi Veer Bal Diwas ase pangthokpa hoduna jahi khudingi leibaga sigi thongna leba lausing leba angang singbu pukning thogatlaga lakibani Jahi asigi oinasu state tara Nepal amasung Union Territory dagi khangatlaba angang kunbu laibak asigi president na pukning thogatkani lamdam asigi jahi nauriba angang dagi horaga makhoi gi jahi sing aduda tongan bahiram singda state amasung national level da mithoi mihenba oiba ngamli lamdam asida talent yamne lei Sahi khudingi talent kaya tholakli masi hena puthok na bahotna se child care institution singdagi talent leiba angang kaya puthok pangamli ba se department CCI singi hotna jamal singna ngambani hena su hotna se haike We are celebrating the bravery, faith, integrity, honesty and the talents of the children today. It was started for the first time in 2022, in which a historic program at Major Dhyan Chand National Stadium in Delhi was organized, where Honorable Prime Minister of India addressed thousands of children and youth, highlighting the importance of bravery and moral strength. The event featured Sabbath Kirtan by around 300 young performers and a march passed by 3,000 children, symbolizing the collective spirit of India's future generations. Social Welfare Department ke Director Ana Arambamna Department asina angang singi rights protection non-discrimination kay handanaba thabak sing leptana paikatlaga lakli Department asina child centric program maru oina education support health and nutrition psychological care skill development amasung sports promotion da ahenba mitiang thamlaga changsilli masigi pandamasi angang sing masana masada thazaba thambangamba amasung izat leina hingba ngamnabani department asina child care institution singda angang sing maromdom lepchaba diet khangba citizen ohinaba makoida leijaba talent khangdukpa loinana sports amasung cultural activities ta pukning thogatlaga lakli child care institution singdagi thoglak liba talent singbu pukning thogatpa loinana punna hotna minaraga hena mai pakna Pakpa oiraknaba thoramasi pangthokpani haike. The department considers the felicitation not merely as a ceremonial gesture but as an affirmation to our commitment to ensure that children in institutional care are provided equal opportunities for education, sports, culture and overall development as envisioned under the Juvenile Justice, Care and Protection of Children Act 2015 and as mandated in Mission Vatsalya. The department also continues to work in close coordination with other line departments, district administrations and stakeholders to strengthen child protection mechanisms, promote inclusive welfare and ensure that no child is left behind. Thasigi kunithoi dagi hauduna imbalon puya taba amadi nainaba lushinbagi thoram yellowinat lining yokhadlup sagolban wahengbam lekai na sinduna wahengbam lekai dalaiba imjaw lerimbida pangthokre thoramga marilenana YEL gi secretary Luang E Wahengbamcha Sintha Pangba Elias Bhima Nandana ngasi aikhoigi khunai asida thaksi khasi thogalon bevar hongna lonchat na chingba kaya kaitharakpa amadi aigi yumda icha isu sing warakwa temba yaraktabana idaiba kiramdam asi kaikhiba yabage mipaiba poklakpana maram oiraga hairiba yumbalon thaksi khasi taba amadi nainabagi thoram asi pangthokpane puya taba amadi nainabagi thoram asida tongan ba mafam singdagi lakpa ahlaman singna hankraba matung makhoi yumda amadi kairoi lekai gi miyoi singa amuk nainaduna hairiba imbalon gi liklam ase kaidana chatlaba matamda ekhoi gi ipai pu singna mangjaramba iraipak adu oiba ngamgani haike Yumbalon puya ase nainazarga yumbalon ase tazaraga yumbalon asida tambiriba thaksi khasi thagolon
ꯍꯧꯅ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯝꯖꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯅ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯅ ꯇꯨꯡꯒꯤ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯍꯧꯅ ꯂꯣꯟꯆꯠ ꯄꯨꯝꯅꯃꯛ ꯁꯦꯡꯅ ꯆꯨꯝꯅ ꯆꯠꯂꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯏꯊꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛꯇꯪ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯕꯥꯂꯣꯟ ꯄꯨꯌꯥꯁꯦ ꯅꯩꯅꯕꯤꯅꯕ ꯄꯥꯎꯖꯦꯜ ꯑꯁꯦ ꯊꯝꯖꯕꯅꯤ United People's Front UPF na aikoi amuk hanna kuntak halaroisi haiba pandamda pangthokkiba lakliba chahi taret kuntak paning sing thawramgi manungchanna ngarang Ziribam district ta UPF ki thawme singna pauzal puba khongsadama chatpaga loinana ningsing kulda laiba athobu singi mafamda haikat lekat tamduna ikai khumna bodke chahi taret kuntak pa gum aikoi amuk hanna Manipur FC kuntak tanaba aikoi punna hotna minahoba changi haina UPF ki advisor L Jadumanin haikre mak na makatana January mapalase lising ani amadagi UPF na Reconciliation Day haina pangthoktuna lakli adubu lising ani kunmari dagi hauraga aikoi punsandaba yade haina Reconciliation Month haiduna tha ama chupna pangthoktuna lakhibani haiki mapungoi ba pandamda machoi ta duna leiriba iraicha sing amato oina punsinduna Manipur gidamak punna lepminanaba hotnabani chahi taret khuntakpa thokriba adu karigino matau karamna amuk hanna matamdugi ipa ipu singna punsilaga awagi makutagi ningtamba fangkhibage haibadu khangminaduna aikhoigi Manipur gi oiriba fibamase aikoi punsinduna amatta oina lepminaba hotnabani makata na tongan ba mafamsing da su pangthokigani haiki amaromda Assam ki manung chanba Silchar gi Park Road ta leriba Manipuri Boys Hostel da UPF ki thaume singna pangthokiba khananai bagi mefam amada UPF ki President Nongthongbam Rupachandra Retired Superintendent Excise Department Assam Larelakpam Champalal RK Gopal Sana Retired Secretary Assam RK Gopal Sana amadi Retired Additional Secretary Assam A Nandababu ACSU Sarukyake Matanda Tokiba, Zaipuza Taba, Kankun Pabu, Butke Toruba, Manipur Singi, Aduba, Tamtiba, Aduba, Pibamado, Manipur, Amuk, Hello, she had was Amagalana, Amuk Anna, Manipur contact Lancy and Danabagi, Wakalon, the campaign sister campaign Adugi Saru, Amoina, Ziribam, the Lebanon Sinkun, Haina Kanaba, Mapamasi the Ladiba, Anglo Manipuri War, 1891, the British Kasunikiba, Lam from Maduda, Maitini Kanga, Mikapona Hingata Saru, no motor su Ningtan Hingam Laga, Sikibana. ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯊꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯤꯇꯝꯗ ꯑꯩꯈꯣꯏ ꯂꯩꯁꯨ ꯀꯠꯇꯅ ꯀꯦꯝꯄꯦꯟ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ Christian lining chatpa singe achouba kumai ama oiriba Christmas kumai ga mari leinana All Manipur Ethnical Socio-Cultural Organization Amescon senduna Ukrul Sanapati amadi Technopol District ki manungda laiba Hainau Khong Khul Uran Village Nungkot Khul Thayong Khul Tuisenfai Khul Di Tombi Hangpu Village Mayofung Khul amadi Laikot Village ki mafam singda chatuna sana khona bada changba polam sing amadi chana thakna bagi polam sing yenthokre tha sigi kunmari dagi hauduna aikhoi amatani haiba pauzal puduna tongan ba mafam kya da chatuna Christmas kumai gi manung channa sana khona bagi polam sing amadi chana thakna bagi polam yenthok bagi thoram aduda mari leinana MSCO gi President Wahengbam Chinglem bana MSCO na leptana ing kumjal ising amaga chamapal murfudara humdoidagi hauduna Manipur da khundariba tongan ba furup sing amata oina punsina ba honatuna lakli masigi manung chana Christian lining chatpa singi kumai oiriba Christmas kumai asina lakpada tangdu laita ba chaukhatpa lamdamama oiminana bagi damak punna saruk yaminaduna amadi angamba khudol tambagi thoramase pangthoktuna lakpani tangdu laita ba lamdamama oina hotna minaba aikhoi khudingmak nungsi chanana hingminasi haiba wakalolda thoramasi sinbani lamdamasi ge apun magai saktam kanbada lamdamasi de khunda minariba khuding maki daita yamna chauna lei aikhoi masal gi marakta thodok wathok thoklakpa matamda amada mateng pangminaba changi yelhawngai dagi leirakhiba apun magai saktam asibu thugaina ba hotnarakpa singda punna thengnaminaba changi apunma Manipur manaba khunai ama oihenbada aikhoi punna hotnaminasi haiki Christmas haibasidi aina thado hendona sugaina haidrabasu mayamna hena khambire Christmas is for peace, Christmas is for love, Christmas for happiness, Christmas for sacrifice, Christmas for everything ado aikoi MSCO na ngasi phabo da sanchilakliba thabak thoram singi
Manungda Manipurda Kundaminariba community Kudingmaki Isagi cultural identity singak na thamnanaba preserve tawnaba culture bu promotion pinanaba gidamakta state level gi thakta organize tawjariba timamani Lanna Kanglup Masel Nungsinadana asi ana thokanba amadi leibak amaga hatna sunaba natana yengthinaba thokhanli nungsinabana kanglu furub amadi amaga maru mapang oibagi wakhalol sagatuna chaukhatpa lamdam ama ohenbada mateng pangbagum fimu setpa UFO gi thomis singgi santi gi lanmi ngaktani haina Bisnupur AC gi MLA Govindas Konthauzamna haikre wafamasi Universal Friendship Organization UFO Southwest Headquarter number 2 Lumlangdong Bisnupur gi kunithoirak suba Rising Day ngasi organization aduki complex ta pangthok pathoramda Govindas na haikibani Govindas Konthauzamna makata na phongdokibada fimu setpa sing santi gi lanmini thawai panba jiba khudingmak nungsiba haiba tangai fade lamdam ama chaukhatpa haibasi irang leitraba matamdata chaukhatpa oigani Aikhoigi sanmetlon fagatna bahotnabada isaisa ge sinfamda mai onsinduna leiba matamda mi amata khatna sunaba lan haibadu leiroi UFO ge santi gi lanmi Singna Manipur gi mafam sin mathungna paujel piriba sida aikhoi khudingmak na mateng pangsi loinana lisingani kuntarukna lakpada UFO na piriba santi gi paujel asina chingtamda yengduna hanagum amata oina nungsinarasi loinana Bisnupurda lairiba UFO gi complex asida huye lalong tamnaba sanglen amadi lambi semjilagani hainasu thajaba pikhi Lana akaya toi thoganba Asiyana Toganba, Umsinabana, Amasun Brotherhood na, Santi Puro Kodanatana, Prosperity Puro E, Haibada, Temuba, Agumba, Yamna Chauba, Organization Amana. UFO ki Piriba agenda, Guru Natambi agenda, Sipolota Umatanga, Santi Laitania Leroy, Pritivida, Manipur the Santi Laitania Leroy, Santi Lailani, Santi Lailani Sabarkani, Sakalagadi. Wa oi da bam ta ngana roi pa aduna koi economy si yamna vital oi ba santi la ko matam da ai ge I thau tawdan lai ba matam da koi mi ta khana roi ngasi taw dre ba koi aduna info ge ai lami sing santi gi lami sing na bibiri ba pauje la se Manipur gi ma pha suppa yong na ba pauje la se bi han chana ni so lisingani ga pundok chang pada UFO gi pauje la se Ching amasum tam dalai ba ai silina puna makna lawsin bi raharaga santi oiba Manipur ama amuk gana ekhoi ning tamna saning ma pham da satpa ya ba aduga amattu oibagi wakhalon hana laimina bagumna ekhoi laimina na bahona bada ekhoi punna saruk yamina si Ramaduga Mari Lenana UFO gi General Secretary SU Hinba Luang Hakibada Malemda Lariba Mipum Kuding Amatu Oina Nungsi Sanana Laiminarasi Isagi Khanbada Migi Mangna Bahotna Gumsi Ekhoi Kuding Ima Amatagi Machani Khansi Aigi Nungaina Bahotna Bada Mibu Awaba Piroidabani Sarma Amana Atop Dharma Amana Atopa Dharma Amada Khud Thingziloidabani Manipurda Thokliba Kanglup Kirang Asida Yathang Amagi Makada Punna Nungsi Chanana Laiminarasi Hainasu Yohenba Luangna Makatana Fongdoki Tayong niyo ba si mapa amo na masa tara pupaganda masa si wakan mana ro amata wakan mana ba nati ano mapa si ta ko tawag pian da ba kani apio mo siya kani ano khuding mag to ay ko isin la ama khatani ko har kan sida ay ko ipagi ya thangang sabin na ba hay tare ay gi ngana hono ni na awa pi jaba ay gi dawa bhana ba hono ni gi dama akai pi jaba aduna ay ko leminari ba music lai ba ko mate le ba ko ni sinau sing mapam sida ay ko yo phogi sai thamjani budi Aikoi je hawrnga de yam nungsi chanan lemin gi ba adamai tawduna hawjik su aikoi yamna khandara ganda yamna ingda ba tap tha ba pung wakhal munna khandira ganda aikoi je amutang de koi hana gumna isinna gumna chai kaya ko nungsinan lemin ko do madugi sana kongang madugi nungsina bu tha to je hanjan mina da aikoi amada changrok jang thingok thing tawi khudumak se lepi hu Ramaduda Bisnupur Kendra ke MLA Govindas Konthauzam Senior Citizens Kwasipa gi Ahung Sangbam Novin Kuman Advocate Panel Lawyer Kuraizam Zenta Khanganba High Court of Manipur gi Advocate Brozen Laitonjam Amadi Social Worker Takhelambam Nungsisu Sarukyakhe
Thasigi Kulumdoi BDF na gun down Tauduna Taliba demand singda All Manipur BDF Guardian Association asu mapung fana sagot kani haina Association ki President Sagolsem Binana Fongdokre Press Club ta Paumising Unaba aduda mahak na makatana BDF oiba icha singna matam kya gi mamangdagi tanduna laklaba demand sing ngasi fawba lenga ki mapimapa oiba officer singna khanabidana leiri Makoina supna githa amada tolop lising taraga chamanga fangliba asina imung manung puba ngamlaktaba yauna macha masu semba fawba ngamlaktaba kaya thokle BDF ki toloba se police constable amana fangliba tolop singa manafam thoi Makoina duty tawbadasu matam sangna officer singi yauna miyamgi duty tawba yauri adubu piriba kutsumal asina matamga chana tabana mayumakai panbada awaba kaya oire Maramaduna ngasi ki paliba lenga kamadi mari lenaba authority na BDF singi awaba sing asi ubiraga makoina taliba demand sing ase fanghanana bahot nabada mateng pangbiu karigumba BDF icha sing na taliba demand sing ase PB Drabadi Guardian Association gi mama sing nasu achoba iho amadi khongjang kaya macha singi damak changsilagani haike Star kya tawna dala abani moina thajaba he piraga haiba order sing jam da thopigi daba mama khoi nang si chong thokjarak liba sidi isa sing amana wariba amadi masa masu mai masing tamhan bang ngamakta sumne ki tolop lupa lising taraga sangana isa sing na karamaina masa sing semang ngamgadagi government gi thabak amagi rule amadi niyom sapsana BDF isa sing gi tawhanbi haibadi kaseng na hairaga di isa sing da piriba khusumala se koi gi police constable amana phangadaba tolop adumani pibigedam moina taliba di machi da tolop gi bu oiro koi gi masala ta matunda pension pibagi bu oiro kari guma moi gi da kari guma khudong chaba mata moi da pidaba rasan mani asi khatanga sidai hena pidaba government gi thabak rule amagi mong ge tawbirabani na isa sing gi da pibam thokpado adumba mayam do moi pibi sinya koina haijari besina Impal Mayolda Lariba Malim the Masakta Kliba Ima Kaitela Sige Nakyet ki Lambi Singda Gari Kayana Kamning Ba Mafam de Kamzin Ba Madi Diesel Auto Kayana Lengak na Piriba Parking gi Wangma Lana Mafamaduda Duty Tauriba Traffic Police na Tinglabasu Makoina Changning Ba Mafamda Adumak Chatli Ima Kaitela Nigi Lambi Sida Irikso Kayana Lambi gi Saru Kayada Kamzin Bana Atu Akai Ana Ayek Kayagi Lakpada Mayamda Chawna Apan Bapire Irikso Singa Sige Mafam Chaba Parking Trabara one way lambi kayasu one way oidabugum tauriba se traffic police na yengsinba watpagira maruina lambi chatliba miyamna thengnari bukhudong chadaba ase diesel auto amadi e-rickshaw sing parking mafam sana khamhanba ngamdabana bazar manungi lambi ase ka hina chinba oigani hirama segi matangda mari leinaba department na metyeng changbiba miyamna pamnari paugi marakta na tenba break amatang nominase Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Pham Hyangthang akakdaba masingni ngasimak order tobiho Lakadurba kumsi sehigi imoini imagi irat pujada angubanga maitei shereng katpiho phangpham S Tombe and Sons Pengba Pham Hyangthang akakdaba masingni ngasimak order tobiho Slopeland College of Teachers Education की Master of Education M.Ed की दमाग लाखलिबा सेशन 2025-26 की एडमिशन तौननब की दमाग अकक नब सीट खरगी खुदोंग जाबा पिजरी खुदोंग जाबा सी लौवी हौनब की दमाग मखाद पिजरीबा कांटेक्ट नंबर 9615965922 नत्रगा एखुगी ईमेल slopelandcollege@gmail.com दा कांटेक्ट तौबियो मतमगी नुंसित नुंसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Yeme makigano Alda kamo Sige yung se, next time tina checksin na lapsi laga tamlo ba nine. Dadarang se juhar habaga amta kidrabo. Asum na mayam na machalbo na option lugum. Basige yung masibu aso yan ang ko kada batagi. Next time tina na optionli. Next time ti juhar habaga yung laptop na basim bani. Zaman chakmo isi na bana concrete ka top na tina ba matamda. Kapang ng amok na hingal adli. Next TMT strength is in the way. Honglagli ba pun sige lambi sida aray ba chaba yaba makai sasinari. aduna hidak langthak kayama sadaba yarakte sashilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule
Jolip 100% natural syrup and capsule. Break itong da taram nok chari makata ba pau pisari. Senba chahi lisingani kunmanga kuntaru ki Manipur gi medical tamba mahiroi singda merit cum means basis to piba meritorious award Ras Kumar Sana Jobu Singh Memorial Scholarship Phase 1 2 amadi 3 kutsinabagi thoram Ras Kumar Sana Jobu Singh gi imung manung na sinduna Manipur Press Club ta pangthokre thoram adu director Janims Dr Professor Longjam Osarani medical superintendent Janims Professor KH Lokesor managing director Mothers Care Children Hospital and Research Center Dr K Ratan Kumar, Director Department of Environment and Climate Change Manipur Dr T Brajakumar, Head Radiation Oncology Karkinos Professor Y Indivor Amadi, HOD Department of Endocrinology Janims Professor KSS Achobana Athoiba Mithung Singh Oike. Thauramaduda relief camp leba Tura Chanpur dage dental tamliba mahiroi ama yauna MBBS tamba mahiroi tareta scholarship khutsinaki Laikhidraba RK Sana Jawbugi machanupi Yaima Janims ki pathology department professor oidibi Rajkumari Vanasrina Laikhidraba mahaki mapa ase matamaduda topper oijaraga su imung manungi laita laira banamaram oiraga medical amasung engineering tamninglaga su tambang amkhide madugi wakhalol aduna laita laira ba lairik laisu dadi thawai yauzaba imong manungi awabana medical tambagi awaba leiba mahaki matwin manau sing punsilaga makoigi ningjariba adu fangbang amnaba hotnakadabani haiba pauzil galoinana lisingani kunmathoi dagi scholarship asi ahanbagi oina mahiroi amada piraga horakibani handak piriba si MBBS tamba lanjenaraklaga relief camp leiba mahiroi ama yauna mahiroi tareta scholarship pibani miyam amadi isorgi thousal leragadi atopa course singi oina su scholarship pina bahotnagani haike MBBS si tamage haina magi punsida khanjagiba adubu magi lairaba giduna maram oiraga mase tambangam khidabaduna koina MBBS student da koina mai onsinjabani adu matamgi matungina koina laigi thaujan leiragadi koisu mathang atei course su onjanba ngamjaba haina mayamdagi su koina thaujal nijari Free Fly Northeast EduPlus Skills The Finishing School amasung TC na sinduna ngasi dagi hauraga tha asigi kunipal fawa pangthokadaba 3 days R3 winter camp hongdokpagi thoram Imphal East District laiba Marging Polo Tourism Complex ta pangthokre thoramada Tourism and Sericulture gi Joint Secretary Sonia Elangbam Camp Director and MG Academic Free Flight Northeast Dr B Chitramaya amasung Bavina Hospital gi Senior Consultant Dr S Ragumani na tingbana maroi ba mersing wena saruk yakhibaga loinana tongan ba school singdagi lakpa mahiroi kyaso saruk yake Camp Director and MG Academic Free Flight Northeast Dr B Chitramaya na mairoi singda lotuna leriba talent sing adu winter camp uthoktuna afaba mahiroi amamam oina ba hotnabada mai paknabagi damak ke masi pangthokpani masida tongan ba mahiroi singi thauram kaya pangthokani masina mahiroi singda anobo wakal losing kaya fangangani haike Angang khara stings da koina impart of matamda we think we are making a little change to attain that Vikshit Bharat ki akoi gi pandam 2047 bhawa lai riba pandam se da koi develop oina ba machak mayam se masigi se yauna ba gi koi gi pandam ni Sekmai Kendra gi manung channel riba Lairen Kabi awang laikai da saba Maira Sang kam waiting setama amasung Lairen Kabi ward number 2 da saba Radha Mandop ama Sekmai Kendra gi MLA Haikham Dingo na sangaduna miyam da khutsinakre Thauramadu da Sekmai Kendra gi MLA Haikham Dingo Lairen Kabi Gram Panchayat ki caretaker chairperson Bobby laikai gi Maira Paibis Singh amasung ahal laman kyasu sarukya ke Thauramadu ga mari lenana Sekmai Kendra gi MLA Haikham Dingo na Sekmai Kendra gi manung da paikhatuna lakpa Chokhat Thorangi manung channa Lairen Kabi GP gi manung dalaiba Maira Sang kam waiting set amasung Radha Mandop ase miyam gi damakta sabani Kendra se gi manung da Radha Mandop ase semgatpa mathautari Kendra se gi manung da sub health group singi yaifa thorang kaya paikhanaba Gram Panchayat singi members sing caretaker chairperson ka khutsamna duna hotnari phongdokhi makna makha tana Lairen Kabi GP gi caretaker chairperson Bobina achoba thodang lauduna Lairen Kabi GP ward number 2 da Radha Mandop ama LD Sear 25% yauraga saduna miyamda khutsinaba ngambada thagatpa phongdokhi Loinana local area development fund khaktana tana laiba LD Sear gi tawrkanda gram panchayat ki members aruga hogi caretaker sing ji punchal lakanda hogi development ji tawde yadamani na
तंगाई फदना कोई मखा तब प्रोग्राम मैम अमा विलेज लेवल फेडरेशन की कोई सेल्फ हेल्प ग्रुप की टीम सिंगी ऑफिसिंग साननबा कोई मखा तब कोई संजममदा लारिन काबिदा लारिन सजिकता अदुगा हाउन करिंदा कोई प्रोग्राम पाखननबा कोई चथरग लई पोइरौपाट लोकोलदा अंगन फाउ उनबा लोकोलसी फाउदुना चटलिबा थौबाल मल्टीपर्पस प्रोजेक्ट की राइट कैनल दा इसिंग थाबिरकनबा लौमिसिंगना वाटर रिसोर्सेस डिपार्टमेंट ता हाइजरबदा याबिरक्तुना कैनल इसिंग थाबिरकपगिदमक पोइरौपाट लोकल फार्मर्स डेवलपमेंट कोऑपरेटिव सोसाइटी लिमिटेड ना डिपार्टमेंट असे बथकटपा फोंदुरकले फास्ट क्रॉपिंग असे महै चानबगिदमक मरकता इसिंग थाबा लेपिगनु हाइनसु वाटर रिसोर्सेस डिपार्टमेंट की पुकनिंग सिंगसिलकले ngasi andro assembly constituency की थंबालनु कैथल काइनर रोत लैबा पोइरौपाट लोकल फार्मर्स डेवलपमेंट कोऑपरेटिव सोसाइटी लिमिटेड की थौमी सिंह लौमी सिंह अमदी पाउमी सिंह लोइनना पोइरौपाट लोकल दा हौजिक अंगन फौ थाहनना होटनरिबा से अमसुंग फौलिंगबा हौरबा सिंह अदुबु पुन्ना येंसिनमिनखे लोकल अदुगी फिबम येंसिलबा मतुंगदा पोइरौपाट लोकल फार्मर्स डेवलपमेंट कोऑपरेटिव सोसाइटी लिमिटेड के सेक्रेटरी खुलेम तोमसंग पाउमी सिंह फोंदोरखिबदा हौकिबा चही लिसिंग अनि कुनमंगा सिदा नोंग कन चुबदगे खरीफ लौरो की लौ परि लिसिंग अमगा चमंगा रोम इसिंगना थुमजिन सिखिबना लौ लोकना खिदबना लौमी सिंह अवाबा कया मायोकना लैरी मसिना मरम ओइरगा लौमी सिंगना अंगन फौ थानबा लौ उबा हौनबा वाटर रिसोर्सेस डिपार्टमेंट के राइट कैनल असिदा इसिंग पिबिउ हाइना लौमी सिंगना हाइजरुबदा याबिरकपगिदमक लौमी सिंगना डिपार्टमेंट के मकोक थोंगबा चीफ इंजीनियर एग्जीक्यूटिव इंजीनियर असिस्टेंट इंजीनियर अमदी अतै स्टाफ सिंगबो थागतपा फोंदोइ हाइखे अमरोमदा कनागुंबा सिंगना कैनल दा पल थिंगजिनबा अमदी इसिंग लौबिरिबा सिंगना लैपल तौखाइरगा इसिंग लौबा अदु तौबिगनु लोकल असिदा अंगन फौ लौ उनिंगबा लौमी सिंग यावरगसु पोइरौपाट लोकल फार्मर्स डेवलपमेंट कोऑपरेटिव सोसाइटी लिमिटेड ता मिंग पता पिखत पिदुना इसिंग टैक्स थिदोक पिरगा लौ उमिनासे मसी लोकल असिदा लौमी कयागे लौ कयाम उरिबगे हाइबदु वाटर रिसोर्सेस डिपार्टमेंट ता पिखतनबनी हाइनसु खुलेम तोमसौना मियामदा अपील तौखे अराप्ती उरूफ फार्मर्स एसोसिएशन के तरेट सुबह फाउंडेशन डे अचंबा थौरम अमगा लोइनना अराप्ती अवांग लेकाई सोइबम मानसन की युमदा पांगथोखरे हंदक अचंबा थौरम असिदा कियामगई मुस्लिम अराप्ती जीपी की चेयरपर्सन डब्ल्यू बिरचंद्रा एसोसिएशन असे के प्रेसिडेंट टीएच परिजात अमदी चेयरमैन के इबोतोंबिना मरोइबा मेसिंग ओइखे ngasi थौरम असिदा चीफ केस ओइखिबा बिरचंद्रना हंदक फार्मर्स एसोसिएशन असिना इम्फालेस के मनुंग चना लैरिबा फुनाल चिंखोंगदा लैबा कोमला इंखोलदा हुनखिबा निंगथम मरु मरांग हंगा मरु हवाई मरु अमदी अतै मरु मरांग सिंह हुनखिबा अदु पोट थोक मरांग काइना पुथोकनबा साशन चंगदना संबल खानबा अमदी एसोसिएशन की थौरम की दमक लिसिंग मंगा पुनः लिसिंग तरा मतेंग पांखे महाक नमखा तारदुना अराप्ती उरूफ ग्राम पंचायत के जॉब कार्ड सानबा मरी लेनबा अथॉरिटी सिंगदा यामना कन्ना तकनदुना सानबा होटनरी हाइखे ngasi taret chuba mapo kumon thoram asida association asige lektraba members singna minute ani 2 minute leptuna awaba phongdoke ini thole ke ma sana jawbuna harami ireima lachung sangam tanda awajab chan arati je urubara je manipur mamda kwadi maming leba mana baching asangma puthokda aduma masak nai khunga gamani tawudamu atop lamamna khunga gamna एडवांटेज सही मंगा चौखर कांदा अराती पुरुषना सही मंगा मन हलकने है इन्हें थों लेशम हर मई ngasi बुकाओगे अब चुम्मा वापम ने वाबगाई की क्लब तरा तरु के पुनबा बोडीमो रिबा सिटीजन्स एसोसिएशन फॉर रूरल डेवलपमेंट कार्ड वाबगाई की कुनमापलक सुबा फाउंडेशन दे की थौरम वाबगाई यांगबीद लैबा वाबगाई ग्राम पंचायत ग्राउंड दा ngasi पांगथोखरे थौरम मदुदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन के जनरल सेक्रेटरी प्रताप लैसांगथेम कार्ड की प्रेसिडेंट हुइड्रोम केसोरजीत कार्ड की फाउंडर प्रेसिडेंट एम भुवनेश्वर यावना मरोइबा मियक्याना सरुक्या के थौरम मदुदा थौना फबी इमा मैरा पाइबी थोकसोम निंगोल येंकोकपम ओंबी इवेटोम मणिपुर इमा सिंगी लुचिंगबी अवार्ड खुंद्राकपम निंगोल मयंगबम ओंबी चंद्रजिनीदा थौना फबी इमा अवार्ड लाइश्रम निंगोल सनाबम ओंबी खंबी लेमदा येलहौमी कनबा लुपकी लुचिंगबी अवार्ड लिसिंग अनि कुनमंगा की मना सिंह लांथोखे इम्फाल वेस्ट की फॉर्मर चीफ जुडिशियल मजिस्ट्रेट ओइरंबा लेखिद्रबा येंखोम सोकोरजित की
Yankairak suba birth anniversary pangthokpaga loinana makok thonglaba mahiroisingda mana pibagi thoram Library and Information Center Kakchingi Auditorium Hall da ngasi pangthokre. Thoram aduda retired IAS Mangsa Tabam Hare Krishna, Veterinary Department ke retired Project Officer Yengkhom Rajendra, Court number 2 Manipur ke Fast Track Special Judge Waikhom Tonen amadi TG High Secondary School ke Principal Dr. Binita Devi Alangbamna maruoiba mioisingwena sarukyake. Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities Imphal, Pradhan Mantri Divyaksa Kendra PMDK, Imphal Artificial Limbs Manufacturing Corporation of India Alimco amasung Social Welfare Department ki mitiang makada Ivudau Purairomba Khuvamlen Ahanba Bamon Kampu apunba BLF amadi Purairomba Youth Club na sinduna Adibs Scheme amadi PVY scheme gi makada ahal oiraba senior citizens singda aids and appliances fanganbagi thoram ama Bamon Kampu da laiba Purairomba Youth Club Community Hall da lemna yenthokre. Tawramaduda Settlement and Land Records Government of Manipur ki Director Dr. David Alangbam, CRC SRE Takial Imphal ki Director Nausekpam Khoibi, 12 Bamol Kampugi ex Jila Parishad Member T Golmel Kachungna Inaubi na chingbana maru oiba miyosing wena saruk yakibaga loinana atopa miyo kyasu saruk yake. Tawramaduga Marilenana CRCSE ki Director Nausekpam Khoibina Lamdamasigi Kungang Singda Lenga ki Kanaba Scheme Kayagi Matangda Kangba Watpana Ahal Oidaba Singda Piriba Kodongchaba Kayase Fangdana Lady Adubu Bamon Kampugi Ladyba BLF Amadi Club Singna Lenga ki Marilenaba Loshang Singa Samnaduna Ahal Oidaba Senior Citizen Sing Amadi Differently Able Oidaba Mir Singda Lemna Makoi Ga Chanaba Ngaklo Oigadaba Sing Yantokpa Fangbasi Thagat Ningaini Loinana Makata na lekay sige club amadi BLF singna lenga ke scheme singi matangda miyamda kanganduna kodong chaba sing makata na lawbiu haina sufongdoke ngasigi thawramadu ki manungchana sahi humfugi mathakta laiba ahal oiraba senior citizen sing chani romda makoiga chanaba ngaklo oigadaba potlam sing khutsinake potlam sing adugi manungda wheelchair, hearing aid, chair with commode, spinal support, walking stick adjustable, knee brace na chingba kaya khutsinake. Uripo Kangchup Road Mega Diesel Auto Association ge taramapalak suba mapokumon asiga mari lainana association asigi makada cheliba passenger puba tongan ba auto rickshaw service tawriba singna gari atongmal amatalaudana passenger puthok pusin tawkre masida Uripo Kangchup Road talairiba miyamna parking mafam Singda Laktuna Auto Rickshaw Sing Tongnake Hiramasida UKRAMDA gi Joint Secretary Ngangom Malem Nganbana Lakliba Tha asigi Kunnipal the Association asigi taramapalak suba mapokumon numit oibana Association asigi makada cheliba passenger puba auto rickshaw singna lamdama somta laidiba Lairen Kabi Tera Urak amadi Sanjenbam gi akoibada laidiba miyamda atongmal amata laudana miyam gi seba tawbani amadi miyamna su Association asibu pungning thawgatke Tang Kunipan, Universidad Foundation Day ka mari le na koy nga si pangkuk sa riba free service si miyam ida magta khallaga koy na sahi sutpa le sang sinna thawrak pasida miyam de gi bara lawra ka thawjare adubu no matam su miyam de gi bara lawdana miyam gi seba tawba ngamjara di khallaga koy ngasi gi free service si pangkuk sa bani Kurai Konsam Laikai Ipum Mapal Maira Lufna Laibak Irangda Lanjena Duna Relief Camp Talaiba IDP Singi Awaba Madi Kongjangda Saruk Yaraduna Lakadawriba Bye Bye Amadi New Year gi Thauram Laikai Amadi Masigi Akoibada Pangthokpada Athingba Thamle Haire Loinena Nisa gi Mayokta Su Drive Chathagani Haina Khangalakli Amadi Mapi Mapa Laitraba Kangnauna Dana Lairaba Adugumlaba Iramda Manipur Amani Kurai Maikagi Oina, Nisayo Liba Pudding Magnasu, Ekoi Nasi, Hyben Misidagi, Ekoina, Drive Sataduna, Nisayon Bayaroi, Laikai Sidasu, Kanagumba Amatana, Nisa Saduna, Lau Pongba, Tobayaroi Haiduna, Lebang Yangi Mapanda Haijari.
Agartala gi Gorkha Basti da laiba Sahid Bhagat Singh Youth Hostel da ngarangdagi hauna numit humni chupna chathagadoriba Manipur Short Story Society India gi kunthranithoi suba annual conference amadi Manipuri Short Story Festival lising ani kunmanga gi ngase nini chanba numit ki wari macha pabagi thoram pangthokre thoram gi manga suba amadi wari macha pabagi mari suba tangka ki sarukta moderator oina KN Channa sarukya ki bagalunna Manipuri Short Story Society India gi working president Kaisam Vidyabati amadi senior member Menglambam Kandesna Sarukya ki Northeast ki tungan ba mafam kya dagi lakpa aiba aibi humfuromna masa masana iba wari macha sing pathoki wari macha pathokraba aiba aibi singda lengyan certificate amadi memento khutsinaki amasung manga taruk tared amadi Nepal suba wari macha pabagi thoram makhatana chathaki Manipur Police na miyoi ama gram chahum gatara gi heroin number 4 sub case kun mari ga konana Mantri Pukri dagi fare hairi faraba miyoi adudi MD Mustakim chahi kun mapal Sangayum from part 1 Thobal district dagine Mangol dagi Maruti sweep registration number AS01 BE7900 amasu fagat le hairi Save Life Give Blood Haiba Thimda Ahumlak Suba Blood Donation Camp ama Hingminasi Ekoi Haiba Watchif amadi Facebook group na sinduna Janims Hospital Blood Bank ta pangtokre Group asig admin Alangbam Milanna Pangtok liba blood donation campus da miyoi control room na donate tawduna lamdam asig ig award pa laiba asida khara da oire basu men khatpa ngamgadra haibagi wakalol da campus se pangtok pane group asig social media group ama oijara basu social media khakta paiduna laithok pagi mahutta paikhat payaba humanity service paikhatuna khunai asig mateng khara da oire basu pangba ngamgadra khanduna campus se pangtok pane makata na khunai asig damak tawbi aba thabak thauram sing lep pa laitana tawkigani haiki Haukiba December ki tang tara mapaldagi kunfawba United Intercontinental Bodybuilding Fitness Federation UIBFF New Delhi da pangthokiba Mr Universe 2025 ta sarukyaruba Bisnupur district ki Oinam Bazar makhalekai dagi Oinam Tumba amadi Oinam Ongbi Ivemcha ki machanupa Oinam Tondona Masana aduda sub junior classic physics ta silver sub junior men's physics ta bronze amadi sub junior bodybuilding da manga suba taraktuna Manipur gi mingchat purakraba tondonbu social activist thingbaizam Swaran Kumar na luchingduna oinam gi miyam na taramna oktuna pungning thogatkre tawramaduga mari lenena tongan ba category da medal kya lawrakraba oinam tondonbu Imphal gi airport gi okluraba tungda oinam kaithal da mahakpu miyam na taramna okhe Tawramaduda tondona masana asida oza namairakpam kantagi makhada sanaduna asigumba medal singasi lawangambani makhata nasu masana asida kan honaduna gold medal kaya lawduna oina mamadi Manipur gidamak mingchat soidana purakpa ngamna honagani loinana ngase miyamna asumna okpiduna pungning thogat piba sina thawna hena pibire hainasu makhata ke Seru ya seru busida ai metan khara lobangam jare sub-junior category gi open classic physics ta silver lobangam jare aduga men's physics ta na bronze lobangam jare aduga bodybuilding ta na 5 best ta jare ai matam sangna phana ba phangam ga dai go lobangam ba ngam gani ha thase aduga ai mathang da phana gi ai lepta retana mari pakhi ni se pokpanga boja December kunmathoi dagi kulhumdoi fawba Kolkata city da sathakiba the 9th India TIA Open International Taekwondo Championship ke sub junior under 7 years category da Malemnganba Sarungbam Haurebi awang lekaina opponent pu maithi bapiduna gold medal lorakle championship asimaktada kg 68 ke category da Yumna Malemnganba amadi kg kuntra manga ke category da Khumanthem Sur Singh Haurebi makha lekaina su gold medal fanglakpada Haurebi Apunbaluf Hal amadi Ivudo pakhang ba thogalu hauribina nungaiba phongdurakli loinana makoi ahungi tungi sanabagi career da laiba ki mingchat purakpa ngamna bathongni kre 11th National Open Kyorugi amasung Pumse Taekwondo Championship lisingani kun mangada saruk yagadaba sanaroi sing ngasi Manipur thadokre West Bengal gi Kolkata da thasegi tang kun Nepal dagi kuntra fawba pangthokadaba 11th National Open Kyorugi amasung Pumse Taekwondo Championship lisingani kun mangada saruk yagadaba Lamsang Taekwondo Academy lamsang gi sanaroi kulhumdoina tungan ba weight category da championship ase da saruk yagani haina General Secretary Lamsang Taekwondo Academy TS Ibosanana Heidi.
Lining Thau Sanamahi Temple Board LSTB gi Executive Officer Oiramba Kangabam Lekai Dalaiba Elangbam Chaubuna Haukiba December Kunmarida Taibang Thadokuna Mapugi Lekol the Tinkre Mark Nalekidabada LSTB gi Board Member Amadi Loisang Sigi Famnai Bayauna Minute Ani 2 minute Leptuna Awaba Fungtopagi Mifamama Board Sigi Luching Pural Bijapati Senjam na Mayai Tangbal Lauduna Board Sigi Sanglenda Pangtokre Sanamahi Lining Chaukat Naba Nabada Mangzal Thana Thaudang Loramba Elangbam Chawbagi Thawai Mirel na Taibang Mapugi Lekolda Ingna Chikna Lerunabagi Damak Ima Lemrel Sidabi Amadi Macha Ibungo Lining Thau Sanamahida Kurumbaga Luinana Board Sigi members sing Amadi Loisang Kuding Maki Mioy Singna Awaba Fongdoki Amadi Laikidrabagi Imong Manungi Awabada Sarukiari Haina Lining Thau Sanamahi Temple Board ki Maibarel Maisnam Iboba Luwang na Thadorakpa Cherol Amana Hairakli Loisalakpada Marubaba Amukahna Pizari Yumda Changlak Triba Serogi Mioy Singh Atubada Isagi Horak Famda Hanjin Biraklo Haina Sugnu Esig MLA K Ranjitna Apil Taurakli Chingmi Tami Charo Maurona Duna Apun Bagi Saktam Kaihandana Hena Nungsi Chanaba Manipur Amo Henaba Hotnaminasi Haina MLA L Rameson Haikre Amadi Manipuri Short Story Society India ki Kuntranitoi Suba Annual Conference Amadi Manipuri Short Story Festival Lisingani Kunmanga Agartala da Pangtokre Hauzik Pauge na Dia Sibina Sandok Chama Manipuri Pau Matanga Sidalo Shinjare